Ibudau Yoningtho Harauba Committee Hairok Part 1 amasung 3 gi chahi tara manga chupna present oina Thopuramba Hairok Part 1 Haitupopi mamang leikai dagi Khundrakpam Manglem singna leikhidabgi ngasi ahanba kumonda committee asigi hauziki Thopuriba singna leikhidabgi mapham da heikat leikt tamduna ikai khumnaba utkhre ngasigi achamba thoram aduda committee gi secretary Khundrakpam ibomchan hai ngasi asi leikhidaba Khundrakpam Manglem singhi ahanba kumon numitni leikhidabana hinglingai matamda ibudau Yoningtho Harauba Committee Hairok Part 1 and 3 gi chahi Tara Mari Chupna present Oirambani Mahaki Matamda Lai Harauba Mapung Fana Pangtoktuna Kungang Chaukhatpagi Lamda Kumang Chauksin Ke Manglemna Hinglingai Matamda Miyamgi Chaukhat Thorangda Luchingba Oinasu Thabakaya Taubiram Ke Manipur Lengaki Veterinary Department da Thabak Tauduna Sasan Kayabu Layengbaki Thabaksu Taubiram Ke Magna Leikhidaba Asina Ibudau Yoningtho Harauba Committee Hairok Part 1 Amasung 3 Gida Natana Kungang Asida mention ba ngamlaroidaba ahoba ama uhori haiba wafam su thamki tungda wafam aduda saru gyakhiba singna minute ani tumina leptuna leikhidabagi mafamda mapung faba ikai khumnaba su utkhi sargiona khangauduna leikhidabada kungang asigi amadi Yoningtho Harauba committee na menkhatpang amoidaba ahoba ama leihoragani Sargio Khundrakpam Manglem Singona Matam Chadana Leikhidabada Awaba Pongdoktuna minute ani tumina lepnaki